Kuki militant singna ngarang numidang Jiribam district ki manung chana leiba mafam singda landarakhre leptri Ngarangsu Mongbung Meitei khulda Kuki singna nongmai kaya kapselaktuna landarakhi Maduda khul ngakpa singna so handuna khut thokna ki pawasin hai ngarang numidang pung mapanrom tarakpa aduwaida Borobekra subdivision ki manung chana leiba Laikoibung Madhupur haiba khun aduda leiba Haubizam Sur Singh Chahi Humfu Apopa Laikidraba H Mani Singhi Inkolda Bomama Pokaiduna Yumgi Thong Thongnau Kaya Akai Atoi Thoki Aduma Pumioi Amata Sokapan Yaukide Nakalama Romda Jiri Tipai Muklambi Sigi Bhuta Khalda Kuki terrorist Singh Toraktuna Lambida Gari Cheliba Singda Meitei Yaubra Haina Chek Tawudagi Meitei Singh JT Rota Chalhandre Haina Thazaba Yaupa Pawamana Hairi Bom Pokhaiba, Kinoin Janga to Wimni, Karang Pokhai Giva, Mafondo, Hoye Madhupur Deleva, Hoye Pen Suragi, Manning Tangba, and Sangway Dietare, Aldous Mina, Mogi is a Mataka guitar from where the Hoyus of Savi, the Hibangamdre, other Mogi Hek Yum Tangba Manning, Hoye, Meter.